ꯃꯤꯒꯤ ꯁ꯭ꯇꯦꯠꯇ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯤ ꯊꯣꯛꯄ ꯅꯠꯇꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯁꯨ ꯊꯣꯛꯑꯝꯕꯗꯤ ꯌꯥꯏ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤ ꯑꯁꯣꯝꯗ ꯊꯣꯛꯄ ꯅꯠꯇꯕꯅꯤꯅ ꯃꯤꯒꯤꯗꯤ ꯏꯂꯦꯛꯁꯟꯗ ꯃꯥꯏ ꯄꯥꯛꯂꯛꯄꯗ ꯍꯔꯥꯎꯈꯤꯕ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯃꯤꯒꯤ ꯍꯔꯥꯎꯕ ꯎꯔꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤ ꯅꯥꯊꯩꯔꯒ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕꯅꯣ ꯑꯃꯗꯤ ꯀꯅꯥꯅ ꯂꯩꯉꯥꯛ ꯄꯥꯏꯔꯤꯉꯩꯗ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯨꯟꯅ ꯈꯟꯊꯗꯅ ꯆꯥꯎꯅ ꯕꯤꯖꯦꯄꯤꯅ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯂꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯔꯛꯄꯁꯦ ꯑꯣꯖꯥ ꯃꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛꯇꯒꯤꯁꯨ ꯑꯩꯈꯣꯏ ꯊꯝꯕꯤꯔꯛꯂꯤ ꯑꯃꯗꯤ ꯉꯁꯤꯒꯤ ꯄꯦꯄꯔꯁꯤꯡꯗꯁꯨ ꯑꯩꯈꯣꯏ ꯇꯥꯗꯨꯅ ꯂꯩꯔꯦ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯑꯣꯖꯥ ꯃꯁꯤ ꯀꯃꯥꯏꯅ ꯌꯦꯡꯕꯤꯅꯤꯡꯉꯤ ꯊꯣꯛꯏꯕ ꯏꯁꯨꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯗ ꯆꯥꯎꯅ ꯕꯤꯖꯦꯄꯤꯅ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯃꯥꯏ ꯄꯥꯛꯂꯛꯄꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏꯕ ꯋꯥꯐꯝꯁꯤꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯀꯤ ꯃꯤꯒꯤ ꯏꯂꯦꯛꯁꯟꯗ ꯑꯩꯈꯣꯏꯒꯤ ꯕꯤꯖꯦꯄꯤꯅ ꯃꯥꯏ ꯄꯥꯛꯂꯛꯈꯤꯕꯒꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯗꯣ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯁꯦ ꯊꯣꯛꯏꯕ ꯏꯁꯨꯁꯦ ꯅꯥꯊꯩꯔꯒ ꯕꯤꯖꯦꯄꯤꯅ ꯃꯥꯏ ꯄꯥꯛꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯑꯩꯈꯣꯏ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯑꯣꯖꯥ ꯃꯁꯤ ꯑꯍꯥꯟꯕ ꯃꯛꯇꯗ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯃꯤꯒꯤ ꯏꯂꯦꯛꯁꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯏꯁꯨꯁꯦ ꯅꯥꯊꯩꯔꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯑꯃꯁꯨ ꯑꯩꯈꯣꯏ ꯂꯥꯛꯏ ꯑꯣꯖꯥ ꯑꯍꯥꯟꯕ ꯃꯛꯇꯗ ꯔꯥꯀꯦꯁ ꯃꯁꯤꯒꯤ ꯅ꯭ꯌꯨꯁꯄꯦꯄꯔ ꯆꯦꯐꯣꯡꯒꯤꯅ ꯄꯨꯔꯛꯄ ꯍꯦꯗꯂꯥꯏꯟꯁꯤꯡꯒꯤꯗ ꯃꯔꯨꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛ ꯄꯨꯈꯠꯂꯦ ꯏꯂꯦꯛꯁꯟꯁ ꯀꯣ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯋꯦꯁ ꯕꯦꯡꯒꯣꯜ ꯇꯥꯃꯤꯜ ꯅꯥꯗꯨ ꯑꯗꯒꯤ ꯑꯁꯥꯝ ꯀꯣ ꯑꯗꯩꯗ ꯉꯁꯥꯏꯒꯤ ꯑꯁꯥꯝ ꯑꯃꯗꯤ ꯉꯁꯥꯏꯒꯤ ꯋꯦꯁ ꯕꯦꯡꯒꯣꯜꯗ ꯕꯤꯖꯦꯄꯤꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯑꯦ ꯑꯗꯨꯒꯤꯗꯃꯛꯇ ꯕꯤꯖꯦꯄꯤꯒꯤ ꯂꯩꯉꯥꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯃꯤ ꯇꯥꯒꯅꯤ ꯍꯥꯏꯔꯦ ꯁꯤꯅꯤ ꯄꯣꯂꯤꯇꯤꯛꯁꯇ ꯏꯂꯦꯛꯁꯟꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯃꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯋꯥꯍꯪꯗꯨꯗ ꯌꯥꯎꯔꯤꯕꯗꯨꯅꯤ ꯑꯩꯈꯣꯏꯒ ꯃꯗꯨꯒꯤ ꯔꯤꯂꯦꯚꯦꯟꯁ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏ ꯍꯦꯛ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯕ ꯃꯁꯤꯗꯒꯤꯁꯨ ꯍꯣꯡꯗꯣꯛꯄ ꯉꯝꯗꯕ ꯑꯌꯥꯝꯕ ꯂꯨꯆꯤꯡꯕꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯪꯉꯤꯀꯣ ꯍꯣꯡꯗꯣꯛꯄ ꯉꯝꯗꯕ ꯏꯟ ꯗ ꯁꯦꯟꯁ ꯗꯦꯠ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯀꯤ ꯏꯂꯦꯛꯁꯟꯁ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯊꯪꯅꯔꯤꯕ ꯏꯂꯦꯛꯁꯟꯁꯤꯡꯁꯤꯗ ꯃꯗꯨꯒꯤ ꯃꯃꯤ ꯍꯦꯛꯇ ꯇꯥꯅꯤ ꯍꯦꯛꯇ ꯇꯥꯔꯣꯏ ꯍꯥꯏꯕꯗꯣ ꯃꯗꯨꯗ ꯑꯗꯨꯝ ꯆꯥꯎꯊꯣꯛꯆꯔꯒ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯂꯩꯕꯁꯦ ꯄꯥꯔꯇꯤ ꯄꯣꯂꯤꯇꯤꯛꯁꯇ ꯈꯔ ꯑꯗꯨꯝ ꯆꯠꯅꯩ ꯃꯤꯌꯥꯝꯁꯤ ꯑꯗꯨꯝ ꯈꯔ ꯀꯩꯅꯣꯅꯤ ꯄꯪꯉꯦꯅ ꯈꯟꯕꯒꯤ ꯋꯥꯍꯩ ꯋꯥꯇꯥꯒꯤ ꯃꯅꯨꯡ ꯆꯟꯕ ꯄꯣꯠꯅꯤꯀꯣ ꯃꯔꯝꯗꯤ ꯁ꯭ꯇꯦꯠ ꯑꯃꯒ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯏꯁꯨꯁ ꯑꯗꯒꯤ ꯃꯥꯒꯤ ꯀꯩꯅꯣ ꯏꯀꯣꯅꯣꯃꯤꯛ ꯑꯗꯒꯤ ꯃꯥꯒꯤ ꯀꯩꯅꯣ ꯏꯜꯂꯤꯇꯔꯦꯁꯤ ꯗꯦꯟ ꯑꯦꯋꯦꯔꯅꯦꯁ ꯀꯣꯟꯁꯤꯌꯁꯅꯦꯁ ꯃꯌꯥꯝꯁꯤ ꯂꯦꯚꯦꯜꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯦꯟ ꯃꯥꯒꯤ ꯇꯣꯄꯣꯒ꯭ꯔꯥꯐꯤ ꯖꯤꯑꯣꯒ꯭ꯔꯥꯐꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯑꯃ ꯁꯦꯝꯕ ꯀꯥꯟꯗ ꯃꯗꯨꯒ ꯃꯔꯤ ꯂꯩꯅꯕꯗꯨꯒ ꯏꯂꯦꯛꯁꯟꯁ ꯃꯁꯤ ꯂꯤꯗꯔꯁꯀꯤ ꯀꯩꯅꯣꯅꯤ ꯔꯣꯜꯁ ꯃꯌꯥꯝꯁꯨ ꯂꯥꯛꯀꯗꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯁꯤꯅ ꯑꯇꯣꯞꯄꯁꯨ ꯑꯩꯈꯣꯏ ꯀꯥꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯀꯥꯅꯤ ꯀꯥꯏꯅ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯅꯦꯝꯕ ꯃꯇꯝꯒ ꯆꯨꯅꯗꯕ ꯑꯔꯤꯕ ꯀꯩꯅꯣꯅꯤꯀꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯋꯥꯈꯜ ꯈꯟꯕ ꯃꯇꯝꯗ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯁꯨꯝ ꯄꯜꯂꯒꯗꯤ ꯏꯂꯦꯛꯁꯟꯁꯇꯨ ꯄꯣꯂꯤꯇꯤꯁꯤꯌꯟꯁ ꯑꯣꯏꯔꯒꯗꯤꯀꯣ ꯇꯥꯃꯤꯜ ꯅꯥꯗꯨꯁꯨ ꯄꯜꯂꯨꯗꯅ ꯇꯥꯃꯤꯜ ꯅꯥꯗꯨꯗꯤ ꯀꯔꯤꯒꯤ ꯄꯜꯂꯤꯀꯣ ꯇꯤꯚꯤ ꯀꯦꯗꯗꯤ ꯁꯤꯡꯒꯜ ꯀꯩꯅꯣ ꯖꯤꯔꯣ ꯑꯦꯀꯥꯎꯟ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯦꯀꯥꯎꯟ ꯍꯥꯡꯕ ꯉꯝꯗ꯭ꯔꯤꯗꯅꯤꯅ ꯑꯗꯒꯤ ꯂꯤꯇꯔꯦꯁꯤ ꯔꯦꯠ ꯋꯥꯡꯉꯤꯕꯅꯤ ꯃꯣꯏꯗ ꯑꯗꯒꯤ ꯀꯣꯟꯁꯤꯌꯁꯅꯦꯁ ꯂꯩꯔꯤꯕꯅꯤ ꯗꯦꯟ ꯑꯦꯅꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯣꯏ ꯌꯥꯝꯅ ꯀꯩꯅꯣꯅꯤ ꯃꯣꯏꯒꯤ ꯑꯣꯏꯔꯤꯕ ꯁ꯭ꯇꯦꯠ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯕ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯔꯤꯁꯣꯔꯁ ꯑꯦꯟꯗ ꯃꯣꯏꯒꯤ ꯂꯩꯖꯔꯤꯕ ꯃꯌꯥꯝꯗꯨ ꯀꯩꯅꯣ ꯂꯩꯖꯔꯤꯕꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯣꯚꯔꯑꯣꯜ ꯀꯩꯅꯣꯁꯤ ꯌꯦꯡꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯃꯗ ꯇꯧꯕ ꯄꯣꯠꯇꯨ ꯁ꯭ꯇꯦꯠ ꯑꯃꯗ ꯃꯃꯤ ꯍꯦꯛꯇ ꯇꯥꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯆꯨꯅꯕ ꯈꯔꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯃꯗꯨ ꯂꯣꯏꯅꯃꯛ ꯆꯥꯝꯃꯗ ꯆꯥꯝꯃ ꯆꯨꯝꯃꯦ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯗꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯏꯁꯨꯁꯤꯡ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯡ ꯑꯗꯨ ꯐꯣꯡꯗꯣꯛꯀꯗꯕꯅꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯗꯦꯠ ꯃꯤꯟꯁ ꯍꯥꯏꯕ ꯃꯇꯝꯗꯀꯣ ꯏꯚꯟ ꯑꯩꯈꯣꯏꯒꯤꯁꯨ ꯍꯧꯈꯤꯕ ꯏꯀꯨꯏ ꯀꯨꯏꯗꯕꯤ MP ꯏꯂꯦꯛꯁꯟ 17 ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟ ꯏꯂꯦꯛꯁꯟ ꯃꯃꯥꯡꯗꯒ ꯂꯩꯈꯤꯕ ꯀꯩꯅꯣꯒꯤ BJP ꯒꯚꯔꯟꯃꯦꯟꯠꯀꯤ ꯀꯃꯤꯠꯃꯦꯟ ꯃꯌꯥꯝꯒꯤ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡꯒꯤ ꯃꯇꯥꯡ ꯑꯗꯒꯤ ꯐ꯭री ꯃꯨꯚꯃꯦꯟ ꯔꯦꯖꯤꯡꯒꯤ ꯃꯇꯥꯡ ꯑꯗꯒꯤ NRCꯒꯤ ꯃꯇꯥꯡ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯃꯤꯠꯃꯦꯟ ꯌꯥꯝꯅ ꯂꯩꯈ꯭ꯔꯤꯗꯅꯀꯣ ꯍꯧꯖꯤꯛ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯑꯗꯨꯝ ꯎꯗꯦ ꯑꯗꯨꯝ ꯃꯍꯥꯛꯅ ꯆꯠꯊꯔꯤ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣꯛꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯁꯨ ꯇꯧꯒꯗꯕ ꯂꯩꯕꯅꯤꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯀꯥꯏꯅ ꯋꯥꯍꯩ ꯋꯥꯇꯥꯗ ꯁꯨꯃꯥꯏꯅꯒ ꯁꯨꯝ ꯍꯥꯏꯔꯒꯗꯤ ꯐꯖꯒꯗ꯭ꯔꯥ ꯏꯆꯝ ꯆꯝꯅ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯗ ꯑꯩꯈꯣꯏꯅ ꯉꯝꯃꯦ ꯋꯦꯁ ꯕꯦꯡꯒꯣꯜ ꯑꯩꯈꯣꯏ ꯉꯝꯃꯦ ꯑꯩꯈꯣꯏ ꯁꯤꯗ ꯑꯩꯈꯣꯏꯁꯨ ꯉꯝꯅꯤ ꯍꯥꯏꯕꯁꯦ ꯈꯔ ꯆꯝꯃꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯅꯩꯅꯕ ꯃꯇꯝꯗ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯒꯤ ꯄꯣꯠꯁꯨ ꯄꯜꯂꯒ ꯀꯩꯅꯣ ꯇꯧꯒꯗꯕꯅꯤ ꯃꯗꯨꯒꯤ ꯁꯣꯏꯈꯤꯕꯗꯨꯅ ꯀꯔꯤꯗ ꯁꯣꯏꯈꯤꯕꯅꯣ ꯍꯥꯏꯕ ꯉꯝꯕꯒꯤ ꯂꯤꯗꯔꯁꯤꯞꯀꯤ ꯀꯩꯅꯣ ꯑꯣꯄꯤꯅꯤꯌꯟꯁꯨ ꯂꯩꯒꯗꯕꯅꯤ ꯑꯗꯨꯅ ꯏꯐ
Tamil Nadu की पोजीशन ना मणिपुर लाओ हाइनिंग आइजी लेती दना को मरम दिया कोई इंटी इनकम्बेंसी फैक्टर याम साउंडा कोई लेडी बिहार द इंटी इनकम्बेंसी फैक्टर ना नादु प्रसाद जादव अदुम लेहोरी नि को अदुमाइ तौदना द सेम इंटी इनकम्बेंसी फैक्टर से मसी मसाक मयाम नि राखे सोना हु पन्निबा मयाम दो कोई इश्यूज वायलेंस अनरेस्ट and in all forms of degraded कोई स्टेट यामना जेनरेशन है तारे को हिरा खुदी मोक्ता सोक्थरा बसीमति फयानिया लेत्रबा फिबम मयाम सिंह असिदा कोई कमेंट पीबा मतमदा अतोपदा अतमाइ पागा कोई माइ पाकनी हैबसे मसी रीथिंग तौदबनी अदुगा अमुक्सु तमिलनाडुना करीदमक्ता जीरो तमिलनाडुदा बीजेपी की जीरो अकाउंट हांगिबिनो हैबसि येंसिलकांदा मरदु करी अहोब लै हैबनी मरमना स्टेट सिगी मियाम सिगी पॉपुलेशन अदसिगी फुरुप मयाम हिंगमिनरिबा सिगी तोंगा तोंगा इंटरेस्ट अकोई अपुनबगी मसक मागी यूनिक हिस्ट्री ऑफ मणिपुर मागी अकनुनी प्लुरलिस्टिक कोई ओइबा को हिस्टोरिकली इवॉल्व तौबा टेरिटोरियल इंटीग्रिटी की वाफम अंडर द कॉन्स्टिट्यूशन इंडिया त करी तौबा याई खोरके सिगी यामना लैरिबा मयाम सिंग असिगी मसाक सिंगसी अकोई इंप्लीमेंट तौगनी तौरी सोइदना बिफोर इलेक्शन दा कोई तौनी हाइबन सिंबगा ऐसे खरा सम यावरगति खरसु थाजब याय अदुना यामना ब्लाइंड शॉटा करोनी अदुबु होप आशा पार्टी की दी हाइबम थोपनी है ना एता लोब ताई को अदुबु हाइरबसु मसाइगी लाइरिबा मणिपुर की सिचुएशन दा हौजी लाइरिबा तंगदो लाइता दरबा यामना पेथेटिक ओइबा मिजरेबल सिचुएशन नमदा लाइरिबा सिदे मसिगे रिलेवेंट लेरगा कमेंट फोंथो ओनिंगे थमगे को यामना मरिक चुम वाफम ने अखोगी लाइरिबा मणिपुर की सुजे हाना सादा मुन्न खंदरो मतुंगदा हाइबिनिंगो लेरगा सुमसे हाइबिगदबनी मनि मीगी अचौबा अवनमम लाखरे हाइदुनसु अखोय सोनदसु खुदक्ता लानी हाइबदुदि मदुसु खितंग हाइमन बथोकप्रा हाइनु थंबियो जाय मरिक चुम वाफम जादु